ngasi phongge basi phongching ki mapalom gi paw khara khongga saraka na manipur top channel gi maike gi memna thamsagi ahanmada Myanmar da phajinduna thamba Rohingya singi marakta sana Chinjak amadi ising Watpadagi aram khorang bana maram oiduna miyoi tare sikra haidi Myanmar authority na kha thangba samudra khongman hi tongduna salamba Rohingya gi miyoi humfuga manga phajinduna thamlaba matungna makoi de sanana Chinjak amadi ising marang kaina pidabadigi makai humfuga manga dugi manungda miyoi tareti aram khorang bana maram oiduna laikidre haina state media na thadorakpa paw amana phongdorakli Myanmar gi pawse Globals New Life ta phongdorakpada hawkhibani thokaba numita Myanmar gi authority singna Payapon towns manakti kilometer samaga kullom kharom na satlaga leiba yangon gi commercial hub amagi manakti hi tongduna satlamba Rohingya sing adu phagatpangam kibani makoi sing adu gi manungda mi puthok pusin tawduna lalon ba miyoi mari amadi ain kaina lalon itik tawba Bengali smuggler humfuga manga matam kharagi oina phajinduna thamki makoi se dugi manungda Rohingya yoramba makai Myanmar authority da kusinara khibane hadi mapam adura phajinduna thamliba Rohingya sing adugi manungda ahanba nupa ahum aduga akon badana nupi mari ising nusiki phibam phataba madi sana Chinjak phanglaktabana maram oiduna makoi tere laikidabane hadi lemhori besing adugi manungda taruk amade hauze medical treatment piduna layembagi thabuk sathari tanja sida group adura yorakpa miyoi manga phajinduna thamlaba matungda makhataba ain gi matung ina thijin homjin bamadi wang pong gi thabuk sathari haina pauksi sina makhatana phongdorakli kumsing english ngene tarakatare te gi hauna buddhist na namna leba sigi military track down holakpadagi Myanmar leba Rohingya Muslim lising sakya leba da thadokna sena ki bahokrabani makoina yumlona ba leba oiriba Bangladesh da thunglaba matungna akiba phangnaba miyat mipun rap amadi bom na singba pakai handuna miyat mipun gi thabak sathakibagi wari miyamna tanakrabani hauzik Myanmar da leriba Rohingya singasi Myanmar gi amuk halaklaga leiba kya yauri makoi gi Myanmar gi citizen amani haina lawguda Myanmar akan mamona yeningda phongdorakli makoi da leriba Myanmar Rohingya singasida haksel amadi mai masing tambagi hak Myanmar lenga na pidri haidi sei khuding gi oina Rohingya sakya tha am hena hi gi lambi de satuna atopa South East Asia gi lebak singda yaunana ba leptana sanari November thada gi March tha phawbi samudra da satpa khongsa da khwai gi phaba matam oibana mi lalon ba kangbu sing apikpa troller sing sizinaduna Rohingya sing bu hondok hunjin tawbagi thabak sathari bani Muslim na namna taba leba ama oriba Malaysia da su Rohingya sing gi khwai gi phaba ma oina trafficker singna Malaysia tamna pubagi thabak su hauzik sathari haina su pausna makhatana phongdorakli atopa paw madana Ukraine da United States na yamlaba khuzu khulai sing pi khibana maram moiduna US ki paidunu leramba khulai sing loshilakle report Russia na Ukraine gi mathakta landabe hek horakpadigi United States na apikpa lebak Ukraine masing khangdana sakti leraba lebak Russia ga lanthengna ba makal kya gi khulai sing lepna piduna lakli hauji US dagi pirakpa anopa report amagi matungina Ukraine yamlaba khulai sing lepna pithorakpana maram oiduna US Army ki paidunu leramba yamlaba khulai sing adu tapna losilakle hauji makoina sizinagada ba kapa yapa noi maru amari bomb top sing yamna sang tana hantarakbi ki phibam da leiri haina US Defense Official amana Wall Street Journal phongdorakli tha taruk sumna songnarakpa Russia amadi Ukraine gi lanpham da maru oina United States na lan gi khulai sing leptana pirakpana maram oiduna makoi gi paidunu leramba khulai thampam adu asuma masing hantarakpani amasung loisilaglaба khulai singasi amuk hana hanagi phibam da thamnaba honabada matam kya amuk sangkhigani haina report asina makhatana phongdorakli US Defense Official asina makhatana phongdorakpada hauji United States da khanghauduna amadi hana khalhaudaba amadi asa tawdaba kanglup amana makhoi gi mathakta aki akang pirakpa natragana attack tawbagi phibam laklabadi hauji oiriba US Army gi masing hantarakliba khulai singasi yenglagadi makhoi da akiba pokpa leire makhoi gi lan gi sem sagadaba punama khulai gi mateng na tawgadaba thabak ngaktani adubu makhal kya gi khulai masing hantarakpana makhoi da ningjing mangsinaba phawhale amasum WSJ gi report amada low level gi 155 mm ammunition sing asi official kharagi makhara mari leinana sizinagada banumai maru singni masak maming takthok official amana phongdorakpada 155 mm gi numai maru sing asi critical level khakta sizinagada maruni makoina lan phamma man hekta numai maru makala sizinaba yadabagi maram lei
155 mm gi nongoi maru asi US na saba M77 Howard Zers dagi kaptuna sap saba target adura pan hanba ngam amadi mile kya lapna leiba mafam na target adu khak yenglaga sisinana nongoi maru ni August ki kungamari pawgi manungda US Army na Ukraine na hariba nongoi maru makalasi lak mariga sumnagi lising taruk hena Ukraine na kusina kibalekre haina WJS ki mekedi ki phongdokre masigi mathak atopa kulai sing khudam oina rocket launcher HIMARS gun drone missile amadi atopa equipment kaya sapi kibalekhrabani August tagi angan masaruk su Pentagon dollar billion amagi military aid sing Ukraine pikre madugi manungda high mobile artillery rocket system yauri pikriba packet sing asigi manungsana laimai digi nongthakta kapya ba missile sing Russia na landara padigi ngakthoknaba aircraft amadi rocket amadi makhal kya gi nomai maru sing leptana pirakpana US ki kulai paishinduna thampham sing nomu gi masing hantaraktuna masing hantarak yamasing yamlaktre haina si US Department of Defense tagi thadurakpa sirol amada phongdorakli loishilakpo ina to papaung tang memna thamjaram gi United Kingdom gi matai manau ani na yum semjinana ba sakhum ta khwai rubda lupa crore 2.3 gi oigedaba sana gi Chinjak sing phangba ngamkre amasum UK da leiba matai manau ani na makoi gi yum madu nauna semjin sajinna ba hona rubda sana gi coin ching leramba thenakre UK da phongwa pauksi The Times na phongdorakpada yamna thajadaba mawong da makoi ani na lainari ba yum madugi sakhum da tawkhai rubda sana gi Chinjak sani ga humfu ga mari leramba thenakebani sana sing adu hek phangmuga North Yorkshire matai manau duna thaina gi sana gi Chinjak sing adu pound lakh 2.5 ta India paisa da lupa crore 2.3 da yuan ba horakhibani makoina yuan bagi thawong da auction gi through da yuan mani auction tawbagi thaba adu Spring and the Sanda Maroiba Todang Loduna auction gi kuthang na yuan ba horakhi matai mana oni eduna makoina hana leramba yum adu sei taragi mamang gi makoina pam na lerakhiba yum na haidi makoina phangli bisana gi Chinjak sing adu sei samri gi mamang da saramlaba Chinjak sing ni aduguma makhal gi Chinjak asi English sing ni taraga mapman discover tabangam ngamkhiba sulaikre amasum auction gi thabak maruoina pairiba Spinner Anderson gi member Gregory na pauksi The Times ta phongdorakpada makoina haujuk phangli bisana asi gi sapsaba mamal miyam gi market price ta lepkani hauji auction gi khutang English ki gold coin sing asi amuktang da yon thokpada mongona mangjaba leigani khali haina phongdokhi so haidi amasum thajadaba thawdo si matai manau ani duna taragani pan suba sahi sa da leramba for board ama makoina thangalubada laimai durigi inchi taruk khaktang satharaga leiba mafam amada yamlaba sanagi Chinjak sing adu phumjinduna leramba thengnarakibani haina pawdam lakhibani so haidi adu hauji koina di myam paw si matang ase lu sinjarage amasum myam puna anawab dit ngaminasi and thank you